ꯄꯤꯃ ꯉꯥꯏꯀꯣ ꯅꯪ ꯋꯥ ꯑꯃ ꯍꯪꯒꯦ ꯅꯪꯗꯤ ꯁꯤꯈ꯭ꯔꯦꯅ ꯇꯥꯏꯅ ꯀꯩꯗꯧꯕ ꯅꯪꯗꯤ ꯁꯤꯈ꯭ꯔꯦꯅ ꯇꯥꯏꯌꯦ 시그런 타예 ꯑꯩꯈꯣꯏ ꯉꯁꯤ ꯏꯆꯥꯎ ꯆꯥꯎ ꯂꯥꯛꯏꯁꯤꯕꯣ 시버가 썸마나름네 또 이거 ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯣ ꯀꯔꯝꯍꯥꯏꯅ ꯍꯤꯡꯉꯛꯏꯅꯣ ꯑꯩꯁꯦ ꯂꯥꯏꯔꯩꯕꯥꯛꯇ ꯂꯥꯏꯃꯦ ꯂꯥꯏꯔꯩꯕꯥꯛꯇ ꯂꯥꯏ ꯈꯨꯟꯗꯤꯟꯅꯩꯌꯦꯅꯦ ꯑꯩꯁꯦ ꯍꯦꯛ ꯇꯨꯝꯕ ꯃꯇꯝꯗ ꯅꯥꯏꯠ ꯃꯤꯌꯥꯔ ꯊꯧꯅ ꯃꯪꯂꯥꯛꯅꯗ ꯍꯥꯠꯇꯣꯛꯑꯣꯅ ꯂꯥꯏꯌꯥꯝ ꯁꯣꯕꯥꯅ ꯋꯥꯔꯦꯞ ꯇꯥꯈ꯭ꯔꯦꯅꯦ ꯏꯃꯥ ꯏꯄꯦꯅ ꯎꯅꯨꯡ ꯀꯤꯔꯝꯅꯦ ꯃꯗꯨ ꯄꯥꯎꯗꯣ ꯑꯩ ꯇꯥꯕ ꯐꯪꯉꯦꯕ ꯃꯗꯨ ꯄꯥꯎꯗꯣ ꯇꯥꯕꯗ ꯑꯩ ꯅꯨꯡꯗꯥꯡꯁꯦ ꯁꯨꯛꯇꯨꯝ ꯇꯨꯝꯗꯕ ꯖ꯭ꯋꯥꯔ ꯁꯥꯅ ꯂꯩꯊꯣꯛꯄꯅꯤ ꯑꯩꯗꯤ ꯁꯤꯔꯨꯔꯦꯗꯣ ꯍꯥ ꯁꯤꯔꯨꯔꯦ ꯑꯩꯗꯤ ꯑꯋꯣꯏꯔꯅꯦ ꯁꯣꯔꯥ ꯂꯥꯛꯇ꯭ꯔꯣ ꯅꯪ ꯂꯥꯏꯔꯩꯕꯥꯛ ꯌꯧꯔꯕꯣ ꯀꯩꯅꯣꯗ ꯁꯤꯔꯕꯗꯨꯕꯨ ꯂꯥꯏꯔꯩꯕꯥꯛꯇꯅꯣ ꯂꯥꯏꯕꯥꯛ ꯎꯅꯔꯦ ꯑꯩꯁꯦ ꯂꯥꯏ ꯎꯅꯔꯦ ꯂꯩꯍꯧꯔꯦ ꯂꯥꯏꯖꯥꯎꯗꯣ ꯃꯒꯕꯥꯟꯗꯨ ꯂꯩꯍꯧꯔꯦ ꯂꯥꯏ ꯃꯄꯤꯗꯨ ꯊꯦꯡꯅꯔꯛꯑꯦꯝꯅꯤ ꯀꯝꯗꯧꯏ ꯐꯖꯕ꯭ꯔꯥ ꯐꯖꯩ ꯃꯁꯥꯗꯤ ꯑꯝꯇ ꯃꯀꯣꯛ ꯖꯕꯨꯜ ꯑꯃ ꯄꯥꯜꯂꯦ ꯃꯁꯥꯗꯤ ꯑꯝꯇ ꯃꯀꯣꯛ ꯖꯕꯨꯜ ꯑꯃ ꯀꯔꯦ ꯕ꯭ꯔꯍ꯭ꯃ ꯕꯤꯁꯅꯨ ꯃꯍꯦꯁꯋꯔꯤ ꯒꯅꯦꯁ ꯀꯥꯔꯇꯤꯛ ꯌꯥꯎꯕ꯭ꯔꯥ ꯏꯃꯥꯏ ꯑꯗꯨꯗꯒ ꯅꯠꯇꯦꯗ ꯑꯩꯈꯣꯏꯅ ꯇꯥꯕꯗ ꯖꯒꯠꯇ ꯂꯩꯔꯤ ꯂꯥꯏꯁꯤ ꯂꯥꯏ ꯀꯣꯇꯤ 39ꯅꯦꯗ ꯍꯧꯖꯤꯛꯇꯤ ꯀꯣꯇꯤ 39 9 ꯑꯗꯨꯃꯥꯏꯅ ꯁꯣꯔꯦꯅ ꯑꯩꯈꯣꯏꯅ ꯃꯈꯥ ꯇꯣꯉꯥꯟ ꯈꯥꯏꯗꯣꯛꯇꯅ ꯃꯥ ꯄꯥꯝꯃꯦ ꯏꯁꯣꯔ ꯅꯤꯡꯅꯔꯤꯕ ꯈꯔꯅ ꯒꯅꯦꯁ ꯅꯤꯡꯉꯤꯗꯣ ꯈꯔꯅ ꯕꯤꯁꯅꯨ ꯅꯤꯡꯉꯤꯗꯣ ꯈꯔꯅ ꯃꯍꯥꯗꯦꯕ ꯅꯤꯡꯉꯤꯗꯣ ꯈꯔꯅ ꯃꯍꯥꯗꯦꯕ ꯅꯤꯡꯉꯤꯗꯣ ꯇꯣꯉꯥꯟ ꯅꯤꯡꯅꯔꯤꯁꯤ ꯇꯣꯉꯥꯟ ꯆꯥꯕ ꯑꯣꯏꯔꯝꯃꯦꯅꯦ ꯏꯁꯇꯦꯁꯟ ꯄꯨꯜꯂ ꯎꯔꯦ ꯋꯥꯅꯤ ꯍꯧꯐꯝ ꯊꯨꯡꯐꯝ ꯑꯃꯠꯇꯅꯤ ꯂꯥꯏꯌꯥꯝ ꯅꯤꯡꯉꯨꯀꯥꯟ ꯄꯣꯟꯇꯦ ꯅꯤꯡꯗꯧꯕ ꯑꯃ ꯅꯤꯡꯉ ꯂꯣꯏꯔꯦ ꯑꯗꯨꯒ ꯑꯁꯤ ꯂꯩꯕꯥꯛꯇ ꯅꯣꯔꯣꯛꯀꯤ ꯀꯨꯟꯗꯥꯏꯅ ꯑꯃ ꯇꯥꯕ ꯇꯥꯏ ꯇꯥꯏ ꯃꯗꯨ ꯑꯍꯜ ꯑꯃ ꯂꯥꯏ ꯒꯨꯔꯨꯅ ꯑꯩꯈꯣꯏꯗ ꯋꯥꯔꯤ ꯁꯥꯕꯤ ꯆꯥꯁꯥ ꯇꯥꯏꯕꯪꯄꯥꯟ ꯄꯥꯜꯂꯤꯉꯩꯗ ꯑꯔꯥꯟꯕ ꯂꯝꯕꯦꯟ ꯆꯠꯀꯅꯨꯀꯣ ꯍꯌꯦꯡ ꯁꯤꯔꯒ ꯅꯣꯔꯣꯛ ꯇꯥꯒꯅꯤꯀꯣ ꯀꯥꯏꯅ ꯑꯍꯜ ꯑꯃꯅ ꯑꯩꯈꯣꯏꯗ ꯋꯥꯔꯤ ꯁꯥꯕꯤ ꯍꯧꯖꯤꯛ ꯁꯤꯕꯗꯤꯅꯦ ꯅꯣꯔꯣꯛ ꯑꯝꯇ ꯇꯥꯔꯔꯣ ꯀꯔꯤꯒꯤ ꯊꯣꯡꯖꯥꯎ ꯁꯥꯍꯧꯔꯦ ꯂꯥꯏꯔꯩꯕꯥꯛꯇꯨ ꯏꯟꯖꯤꯅꯤꯌꯥꯔꯒ ꯂꯩꯔꯕꯅꯦ ꯀꯔꯤꯅꯣ ꯂꯥꯏꯅꯤ ꯑꯁꯣꯝ ꯍꯦꯟꯅ ꯆꯥꯎꯈꯠꯂꯤꯃꯤ ꯀꯩꯅꯣ ꯕꯤꯂꯥꯃꯥꯇꯤꯅ ꯅꯨꯡꯅ ꯍꯩꯗꯅ ꯄꯥꯛꯅ ꯁꯥꯈ꯭ꯔ ꯄꯣꯠꯅꯤ ꯑꯥꯗ ꯕꯦꯂꯥꯃꯥꯇꯤꯒ ꯍꯩꯅ ꯁꯥꯔꯤꯕ ꯃꯌꯥꯏ ꯄꯨꯕ ꯊꯣꯡꯈꯣꯡ ꯑꯆꯧꯗꯨ ꯅꯤꯡꯈꯥꯏꯔꯦ ꯇꯦꯛꯑꯦ ꯑꯗꯨ ꯑꯗꯨꯁꯨ ꯅꯨꯄꯥꯅ ꯃꯈꯣꯡꯅ ꯁꯧꯗꯨꯅ ꯄꯨꯍꯧꯔꯤꯌꯦ ꯇꯥꯕ ꯌꯥꯗ꯭ꯔꯒ ꯕꯦꯂꯥꯃꯥꯇꯤ ꯍꯩꯅ ꯊꯣꯡ ꯁꯥꯔꯒ ꯃꯌꯥꯏ ꯊꯪ ꯊꯣꯡꯈꯣꯡ ꯇꯦꯛꯑꯦꯔꯒ ꯃꯤꯅ ꯃꯈꯣꯡ ꯑꯣꯏꯍꯜꯂꯦ ꯁꯤꯕꯨꯁꯨ ꯇꯥꯕ ꯌꯥꯗ꯭ꯔ ꯋꯥꯅꯤꯗ ꯑꯩꯁꯨ ꯅꯪꯗꯧ ꯊꯥꯖꯗꯅ ꯑꯩ ꯉꯛꯇꯅ ꯏꯉꯛꯉꯛꯗꯅ ꯍꯪꯉꯨꯔꯤꯕ ꯑꯗꯨꯒꯗꯤ ꯅꯨꯄꯥꯗꯨꯅ ꯂꯥꯜꯂꯝꯃꯦ ꯊꯣꯡꯈꯣꯡ ꯑꯣꯏꯔꯤ ꯅꯨꯄꯥꯗꯨ ꯂꯥꯜꯂꯝꯃꯦ ꯃꯥꯅ ꯂꯥꯜꯂꯦ ꯀꯝꯗꯧꯅ ꯍꯦꯔꯥ ꯇꯥꯏꯕꯪꯕꯥꯟꯅ ꯍꯤꯡꯉꯤꯗꯤ ꯃꯥꯗꯤ ꯊꯤꯀꯥ ꯈꯔ ꯇꯧꯖꯥꯠꯅꯤꯗ ꯑꯗ ꯊꯣꯡꯒꯤ ꯊꯤꯀꯥ ꯂꯧꯖꯥꯠꯅꯦ ꯑꯗ ꯁꯦꯟ ꯈꯤꯇꯪ ꯇꯣꯡꯅꯅꯕ ꯍꯥꯏꯅ ꯑꯩꯈꯣꯏ ꯕꯤꯂꯥꯃꯥꯇꯤꯗꯨ ꯈꯤꯇꯪ ꯇꯥꯡꯉꯤꯗꯣ ꯑꯗ ꯈꯔ ꯇꯥꯡꯕꯗꯨ ꯈꯤꯇꯪ ꯕꯤꯂꯥꯃꯥꯇꯤꯗꯨ ꯋꯥꯠꯅ ꯌꯥꯝꯗꯅ ꯑꯗ ꯅꯨꯡꯆꯥꯛꯀ ꯂꯩꯉꯣꯏꯒꯅ ꯑꯅꯝꯕ ꯑꯣꯏꯅ ꯇꯧꯔꯒ ꯊꯣꯡꯈꯣꯡꯗꯨ ꯊꯣꯛ ꯍꯩꯖꯜꯂꯕꯖꯥꯠꯅꯤꯗ ꯑꯗ ꯆꯍꯤ ꯑꯃꯅꯤ ꯂꯩꯔꯒ ꯊꯣꯡꯗꯨ ꯅꯤꯡꯈꯥꯏꯗꯅ ꯇꯦꯛꯑꯕꯖꯥꯠꯅꯤ ꯕꯤꯂꯥꯃꯥꯇꯤꯗꯨ ꯋꯥꯠꯂꯕꯅꯤꯅ ꯑꯗ ꯑꯁꯤꯕ ꯍꯥꯏꯗꯨ ꯌꯧꯔꯀꯥꯟꯗꯅ ꯃꯥ ꯑꯆꯨꯝꯕ ꯍꯥꯏꯗꯨ ꯂꯥꯛꯑꯀꯥꯟꯗꯨꯗ ꯅꯪ ꯇꯥꯏꯕꯪꯕꯥꯟꯗ ꯍꯤꯡꯉꯤꯉꯩꯗ ꯅꯪ ꯊꯣꯡꯒꯤ ꯊꯤꯀꯥ ꯂꯧꯗꯥꯏ ꯊꯣꯡ ꯁꯥꯕ ꯊꯤꯀꯥ ꯂꯧꯕ ꯍꯥꯏꯁꯤ ꯀꯔꯤ ꯅꯪ ꯂꯝꯕꯤ ꯁꯦꯝꯕ ꯊꯣꯡ ꯁꯥꯕ ꯍꯥꯏꯁꯤ ꯂꯩꯕꯥꯛꯀꯤ ꯄ꯭ꯔꯖꯥꯒꯤ ꯁꯦꯕꯥꯅꯦ ꯈꯟꯕ ꯌꯥꯗ꯭ꯔꯥ ꯊꯣꯡ ꯍꯥꯏꯁꯤ ꯅꯨꯄꯤ ꯑꯉꯥꯡ ꯁꯟ ꯕ꯭ꯔꯥꯍ꯭ꯃꯟ ꯕꯩꯁꯅꯣ ꯄꯨꯝꯅꯃꯛ ꯂꯥꯜꯂꯤꯃꯤ ꯂꯥꯡꯗꯣꯔꯤꯃꯤ ꯑꯃꯠꯇ ꯅꯨꯄꯤ ꯑꯉꯥꯡ ꯈꯥꯛꯇꯅ ꯂꯥꯡꯗꯣꯔꯤꯃꯤ ꯅꯪꯗꯤ ꯅꯁꯥ ꯄ꯭ꯔꯖꯥꯒꯤ ꯁꯦꯕꯥꯅꯦ ꯈꯟꯗꯅ ꯅꯊꯟꯗꯒꯤ ꯑꯣꯏꯖꯕ ꯊꯤꯔꯦꯅ ꯀꯔꯤ ꯅꯪ ꯕꯤꯂꯥꯃꯥꯇꯤꯁꯨ ꯌꯥꯎꯗꯅ ꯅꯨꯡꯆꯥꯛꯀ ꯂꯩꯉꯣꯏ ꯉꯥꯛꯇ ꯊꯣꯡꯈꯣꯡ ꯍꯩꯖꯤꯟꯕꯗꯤ ꯊꯣꯡꯈꯣꯡ ꯇꯦꯛ ꯅꯨꯡꯉꯥꯏꯇꯦ ꯅꯪ ꯃꯍꯨꯠ ꯁꯤꯜꯂꯣꯅ ꯃꯍꯨꯠ ꯁꯤꯟꯕ ꯑꯣꯏꯔꯝꯃꯦꯅꯦ ꯗꯟꯗꯤ ꯄꯤꯔꯤꯕ ꯑꯔꯥꯟꯕ ꯊꯕꯛꯁꯤ ꯇꯧꯕ ꯁꯨꯛꯌꯥ ꯌꯥꯔꯝꯗ꯭ꯔꯦ ꯍꯥꯏꯔꯤꯁꯤꯅꯤ ꯆꯨꯝꯃꯤꯅꯤ ꯇꯧ ꯑꯔꯥꯟꯕꯁꯤ ꯂꯥꯁꯇꯤꯡ ꯑꯣꯏ ꯄꯣꯟꯇꯦꯅꯤ ꯁꯤ ꯑꯩꯈꯣꯏꯅ ꯇꯥꯏꯕꯪꯄꯥꯟꯗ ꯃꯤꯠꯅ ꯑꯃꯗ ꯌꯦꯡ ꯄꯨꯛꯅ ꯑꯃꯗ ꯈꯟ ꯆꯤꯟ ꯑꯃꯗ ꯉꯥꯡ ꯑꯣꯏꯗꯕ ꯅꯠꯇꯕ ꯆꯠꯂꯤꯕ ꯇꯧꯔꯤ ꯃꯌꯥꯝꯁꯤ ꯃꯥꯏ ꯂꯥꯏꯗꯤ ꯃꯃꯤꯠꯁꯤ ꯂꯥꯎꯅ ꯂꯪꯅ ꯎꯈ꯭ꯔꯖꯥꯠꯅꯤ ꯂꯥꯎꯅ ꯆꯨꯝꯃꯦ ꯏꯇꯥꯎ ꯅꯪꯅ ꯍꯥꯏꯔꯤ ꯋꯥꯗꯣ ꯑꯩ ꯌꯥꯅꯤꯡꯉꯦ ꯇꯥꯏꯕꯪꯄꯥꯟ ꯄꯥꯜꯂꯤꯉꯩ ꯑꯩꯈꯣꯏꯅ ꯃꯤ ꯀꯅꯥꯁꯨ ꯎꯗꯦꯅ ꯃꯤ ꯃꯄꯣꯠ ꯀꯥ ꯍꯨꯔꯥꯜꯂꯤꯕ ꯑꯗꯤ ꯃꯤꯅ ꯑꯃ ꯊꯕꯛꯀ ꯇꯧꯔꯤꯁꯦ ꯂꯥꯏꯁꯤꯅ ꯐꯣꯇꯣ ꯀꯥꯞꯄꯗꯣ ꯉꯥꯏꯔꯤꯕꯅꯤ ꯂꯥꯏ ꯃꯤꯠ ꯂꯩꯔꯦꯗꯅ ꯂꯥꯏꯗꯤ ꯃꯐꯝꯗꯐꯥꯎ ꯑꯗꯨꯝ ꯎꯕꯖꯥꯠꯅꯤ ꯑꯗꯨ ꯅꯨꯄꯥ ꯑꯃꯒ ꯂꯩꯍꯧꯋꯦ ꯃꯁꯥ ꯌꯥꯝ ꯅꯥꯟꯕ ꯌꯥꯝ ꯂꯦꯝꯕ ꯑꯃ ꯂꯥꯏꯔꯩꯕꯥꯛꯇ ꯃꯥꯗꯤ ꯆꯥꯛ ꯆꯥꯗꯦ ꯇꯟ ꯆꯥꯗꯦ ꯆꯥꯕ ꯑꯣꯏ ꯊꯛꯇꯦ ꯀꯔꯤ ꯆꯥꯛꯁꯨ ꯆꯥꯗꯕ ꯏꯁꯤꯡꯁꯨ ꯊꯛꯇꯕ ꯇꯟ ꯆꯥꯗꯕ ꯑꯗꯨ ꯀꯔꯤ ꯆꯥꯔ ꯍꯤꯡꯉꯦ ꯆꯦ ꯆꯥꯏ ꯆꯦ ꯍꯥꯏꯕꯗꯤ ꯆꯦꯖꯝ ꯅꯠꯇꯦꯅꯦ ꯑꯩꯈꯣꯏ ꯂꯨꯄꯥ ꯆꯞꯄꯤ 2 ꯆꯞꯄꯤ 5 ꯆꯞꯄꯤ 10 ꯆꯞꯄꯤ 20 ꯆꯞꯄꯤ 50 ꯆꯞꯄꯤ 100 ꯆꯞꯄꯤ 150 ꯆꯞꯄꯤꯒꯁꯦ ꯃꯃꯥꯡ ꯁꯨꯡ ꯋꯥꯡ ꯄꯩꯔꯤꯅꯦ ꯑꯗꯩ ꯃꯅꯥꯇꯣꯟ ꯆꯥꯎꯈ꯭ꯔꯕ ꯃꯌꯥꯒ ꯆꯧꯈ꯭ꯔꯕ ꯃꯃꯤꯠ ꯂꯪꯈ꯭ꯔꯕ ꯄꯤꯁꯨꯝꯒ ꯁꯣꯡꯈ꯭ꯔꯕ ꯑꯗꯩ ꯃꯔꯨ ꯁꯤꯠ ꯅꯥꯟꯈꯣꯏ ꯃꯆꯤꯒ ꯄꯥꯟ ꯈꯨꯕꯥꯡ ꯂꯣꯏꯔ ꯄꯩꯁꯥ ꯃꯌꯥꯝꯁꯦ ꯆꯥꯎ ꯏꯟꯕꯤꯔꯤꯌꯦ ꯃꯉꯣꯟꯗ ꯃꯌꯥꯗ ꯌꯣꯜꯂꯣ ꯌꯥꯗ꯭ꯔꯒ ꯆꯩ ꯑꯃ ꯑꯃꯨꯛ ꯗꯛ ꯁꯨꯖꯜꯂꯤ ꯆꯈꯥꯎ ꯌꯧꯅ ꯑꯗꯨ ꯀꯔꯤꯒꯤꯅꯦ ꯑꯗꯨꯁꯨ ꯃꯥꯅ ꯂꯥꯜꯂꯦ ꯅꯤꯄꯥꯗꯨꯝ ꯂꯥꯜꯂꯦ ꯑꯗꯨꯅ ꯁꯦꯟ ꯌꯣꯜꯂꯤꯕ ꯃꯥꯅ ꯂꯥꯜꯂꯤꯕ ꯀꯝꯗꯧ ꯂꯥꯜꯂꯤꯕ ꯇꯥꯏꯕꯪꯄꯥꯟꯗ ꯍꯤꯡꯉꯤꯅꯦ ꯃꯥꯗꯤ MLA ꯒꯨꯝꯕ ꯃꯟꯇ꯭ꯔꯤꯒꯨꯝꯕ ꯐꯝ ꯑꯆꯧꯕ ꯄꯥꯏꯕꯖꯥꯠꯅꯤ ꯑꯗ
ꯅꯪꯗꯤ ꯊꯕꯛ ꯍꯥꯞꯄꯤꯅꯤ ꯅꯪꯗꯤ ꯊꯤꯀꯥ ꯄꯤꯔꯅꯤꯗ ꯀꯥꯏꯅ ꯃꯥ ꯁꯦꯟ ꯄꯛꯆꯥ ꯆꯥꯊꯣꯛꯎꯖꯥꯟꯗ ꯅꯍꯥꯔꯣꯅ ꯑꯁꯤ ꯁꯥꯇ꯭ꯔꯁꯤꯡꯅ ꯊꯕꯛ ꯍꯥꯞꯄꯤꯒꯦꯅ ꯄꯩꯁꯥ ꯄꯪꯂꯧ ꯂꯧꯁꯟꯕ ꯄꯪꯂꯧ ꯂꯧꯁꯜꯂꯨꯕ ꯊꯕꯛꯇꯤ ꯅꯤꯡꯊꯧꯅ ꯇꯧꯕꯤꯔꯝꯗ꯭ꯔꯕ ꯁꯤꯔꯀꯥꯟꯗ ꯑꯆꯨꯝꯕ ꯍꯥꯏꯗꯨ ꯂꯥꯛꯑꯀꯥꯟꯗ ꯅꯪ ꯇꯥꯌꯦꯡꯕꯥꯟꯗ ꯍꯤꯡꯉꯤꯗ ꯅꯪ ꯁꯦꯟ ꯆꯥꯕ ꯌꯥꯝꯅ ꯄꯥꯝꯕꯗꯥꯏ ꯅꯪꯅ ꯄꯥꯝꯕ ꯁꯦꯟꯁꯤ ꯉꯥꯛꯇ ꯆꯥꯎ 이싱ꯐꯥꯎ ꯊꯛꯄ ꯌꯥꯗꯦ ꯆꯥꯎ 하이는 피디님이 먹는다 ꯁꯦꯟ ꯃꯌꯥꯝꯗꯣ ꯃꯕꯨꯛꯁꯨ ꯁꯨꯝ ꯀꯪꯍꯧꯔꯦ ꯍꯧꯖꯤꯛ까지 ꯄꯣꯛꯈꯥꯏꯗꯅ ꯁꯤꯔꯝꯃꯅꯤ ꯑꯗ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯑꯩꯁꯦ ꯃꯤꯀꯞ ꯑꯗꯨꯝ ꯊꯣꯛꯂꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯩ ꯁꯤꯕ ꯅꯠꯇ꯭ꯔꯒ ꯀꯩꯅꯣꯗ ꯆꯥꯅꯅ ꯁꯤꯔꯒ ꯅꯪ ꯑꯩꯒ ꯎꯅꯕ ꯋꯥꯔꯤ ꯁꯥꯈꯤꯗ꯭ꯔꯅꯦ ꯇꯥꯔꯤꯕ ꯅꯪꯅ ꯍꯦꯟꯅ ꯉꯥꯎꯈ꯭ꯔꯦꯗ ꯑꯦꯔꯥ ꯃꯪ ꯑꯣꯏꯔꯦ ꯅꯪ ꯏꯔꯥ ꯃꯤꯔꯣꯜ ꯑꯃ ꯏꯇꯧ ꯇꯧꯔꯃꯜꯂꯦ ꯅꯪ ꯑꯩꯗꯤ ꯆꯥꯅꯅ ꯁꯤꯔꯕꯣꯏ ꯅꯤꯡꯉꯨꯔꯦ ꯅꯪꯗꯤ ꯅꯆꯥꯅꯁꯨ ꯀꯔꯝ ꯇꯧꯔꯤ ꯑꯐꯕ ꯌꯥꯎꯔꯕ꯭ꯔꯥ ꯀꯔꯤ ꯏꯆꯥꯈꯩꯗꯤ ꯊꯕꯛ ꯂꯣꯏ ꯇꯧꯈ꯭ꯔꯦꯅ ꯅꯆꯥ ꯊꯕꯛ ꯂꯣꯏ ꯇꯧꯔꯦ ꯂꯣꯏ ꯇꯧꯔꯦ ꯑꯁ ꯅꯪꯗꯤ ꯑꯉꯝ ꯑꯊꯧ ꯃꯟꯇ꯭ꯔꯤ ꯅꯨꯡꯗꯤ ꯁꯪꯒꯅꯨꯒ ꯐꯕꯣꯏꯗ ꯀꯔꯤ ꯊꯕꯛ ꯇꯧꯔꯦ ꯅꯆꯥ ꯂꯩꯁꯥꯕꯤꯗꯨ ꯊꯕꯛ ꯇꯧꯔꯕꯣ ꯂꯩꯁꯥꯕꯤꯗꯨꯅ ꯍꯥꯟꯅ ꯇꯧꯔꯤꯃꯤꯅꯦ ꯇꯣꯂꯣꯞ ꯆꯥꯔꯦ ꯇꯣꯂꯣꯞꯇꯤ ꯈꯪꯗꯦ